ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Manipur Appropriation Number 1 Bill 2019 House ngasi khanaraba matung pass tawkhre. Itocha International Drug Cartel haina khangnaba achoba khutpu ama leire haina Congress ki Vice President Hareswar Goswami na haikre. Nomaiching Reserve Forest da aingi wangmada sajil lamba hat kun mathoi forest na sidok tuna mai thadokre. Special Just NIA Manipur na Narengbam Samarjit Medical Ground Absolute Bell Bikre. Mami TV ki Manipuri Prime Time News ni ingtabiriba singbu chen MAIBAM na kurumjari hauzik pau sandokna pizari. Manipur State Legislative Assembly ki mifam dangasi Manipur Appropriation Number 1 Bill 2019 Leader of the House Chief Minister Nongthombam Biren Singh na House ta puthoklaba matung khanaduna pass tawkre. Manipur Legislative Assembly ki budget session ki ngasi humni chanba nimita House ki leader amasung sentum ki thawpuriba Chief Minister Nongthombam Biren na puthokiba semba jahi lisingani kunumdoi kunmari ki demand for grant ki apunba sanfam lupa koti lising mari chamanga kuntra mari lak mari fudara mari lising kun mathoi house na pass tawkre. House na pass tawkiba demand sing adude state legislature lupa crore Chani Yankaini Toy Lakun Lising Marifutaru Council of Minister Lupa Crore Taramanga Lakun Taret Lising Marifunipan Secretariat Lupa Crore Chama Marifun Lak Nimfumapan Lising Hofudara Taret Transport Lupa Crore Homfunitoy Lakun Tramari Lising Hofudara Mari Education Lupa Crore Lising Ahum Chani Marifudara Matoi Lak Homfudara Nipan Lising Kuntramanga Corporation Lupa Crore Nifumatoi Lak Homfudara Nitoy Lising Kuntra Taret Sericulture Lupa Crore Yankai Matoi Lakun Manga Lising Hofumapan amasung Water Resource Department Lupa Crore Janipan Kuntra Mapan Lak Marifumdoi Lising Yankai Mangani Hariba demand sing asi khanaba matam tongan ba opposition MLA Singh K Ranjit TH Lokeshwar Singh O Suryakumar Singh Kat Motion Singh Pukatuna Khanabada Saryaki ngasi form kiba assembly mi from the opposition MLA K Ranjit Singh na Chief Minister ge pukning chingshinduna Mau Community Singh Southern Angami Public Organization Sapona Nagaland State changba thingkibagi matangda calling attention motion to pukhatki Itocha International Drug Cartel haina khangnaba achoba khutpu ama leire haina Congress ki Vice President Hareswar Goswami na haikre atuba matamda CBI da sinaduna thigat hallo haina Congress ki Vice President Hareswar Goswami na lenga ki puning chingshilakle Manipur fauna mapalamda puramba drug kaya fagaliba sida leva ki Achau asang singi khutpu yarabra haibiki jingnaba leire haina MPCC ki Vice President Hareswar Goswami na phongdokre wafuma singasi BT Road leiba Congress Bhavan da pangtopa paugi mifam amada makna phongdoki bani Hareswar Goswami na haikibada Manipur asi hana drug puthok pusingi lambi oirambadagi jai manga taruk asida drug sungfam olakle handak February gi tang tara tarita Delhi Police ki Special Cell na lupa crore tara rongi opium kilogram yankai fagatpada international ki thakda drug lalon ba hengang kendradagi miyoi ani yauri Delhi Police ki Special Cell aduna thadoropa cherol amada hariba miyoi ani ase drug ki karbar torokpa jai manga rom sure hari cherol aduda so Manipur da jai manga taruklom asida opium thaba amadi heroin powder sumbagi chang hengalakli haina palli haina Hareswar Goswami na phongdoki magna makha taraduna Delhi Police Special Cell na fagalaba miyoi adugi manungda loyangamba itocha hariba misak asi lamdam asigi Yaidong Famdon ba achau asang sangata wa miyoi amani haiba khangwangam le haiki amadi handak mapalamda fagat kiba drug ki case yauna itocha International Drug Cartel ase kupna thizinaba case khodimak CBI da sinagada bani haina lengakta demand tauki
Lengakna thamliba atingbagi wangmada Central Forest Division ki Nomaijing Range ki manung chanba Nomaijing Reserve Forest ki Irilbung Block Compartment number 7 ki ising chaibi mathak haina khangnaba mafam amada ain ki wangmada hatkun mathoi rom sajinduna lerambadagi ngarang Forest Department ki staff singna sidokhibaga loinina mai thakre Hill Range asida tha asigi kunda Forest staff sing amadi police ki apunba team amana thiba homagi thabak chathaduna ain ki wangmada saramba Sa hatpa miyoi manga amadi makoina sa fabada sizinaba nongmaiga konena fagat kraba tungda ngasi amok Central Forest Division ge DFO gi char supuriba Conservator of Forest RK Amarjit na lujingduna Central Forest Division gi makada laiba Range 4 gi Ranger Singh staff sing amadi Sanjanbam Police Outpost ki team amaga punna sangsanjuna mafam asida sarangliba sang sing asi lokthokpagi thabak chathakibani hiram asigi matangda Conservator of Forest RK Amarjit na hai mafam asida sarangliba sang sing asi khara amadi mai thadoktuna manghanki khara amana mai thabda forest ki atopa mafam singda so mai na wairakpa yabagi oithokpa leiba maramna sidoklaga thanamki reserve forest ki area sing asida ingkhol koiriba sa tanba singna lam lawsanjuna leigani kun lingani haina jangbirak Sangbirakpa asi lepiyu haraduna mathangda sang saramba madi sidok lamliba sing asisu lawthoktana leramba thengnarabadi aingi matung ina matik jaba jerak pinaba honagani haiki Nomaijing Reserve Forest asigi manungda lam sing asi amana amada yoduna mathang yonabagi thawong mayam ama thengnei Reserve Forest da ingkhol koiba jingdal lam yonba haibasi aina yade masi lenga ki lamni haraduna kanagumba singnasu jingdal lam leibiganu ingkhol koibiganu karigumba thengnarabadi Indian Forest Act 1927 ki section 26 ki makada dandi fangani haikibaga loinena lamgi mapuni hajuna sang adugi manungda leiramba hal singdasu RK Amarjit na mafum asi lenga ki lamni Reserve Forest lam koiba yade sang saba yade haibana chingba wari saduna wakhal tahalam ki hari banba yabdi Hill Range asigi Khalom chatpa lambi ki area da tha asigi kundasu sa hatba fawal lakami manga nongmaiga konena fagatpa amadi makoina saramba sang singsu sidokiba laikrabani masida sunatana fagat kiba makoi manga na fongdorakpada mafamatu da nauna khunda leita na bagida maksu yengsinba lakpani haina su fongdokiba laikrabani lokthokpagi koi drive ama chathajabani sangje koina khara amadi koina ngasai mafam jida mu hana laktana ba haidana mai tharaga dispose tawe khara mana koigi forest ta mai chalakani haidana pakatana koi khara amadi adum koigi dismantle tawraga lokthoga thamame haijaning madi masigi kudung chaba si lawjaraga koi asigumba koigi palm tawba adagi sa tanba natraga any koigi encroach tawgani khun lingani adana koi Nomaijing Reserve Forest ki manung sida changbirapase masi tokpiyu karigumba mathangda sang saramba natraga sangje sarakanda akoigi hojik phokta lokthokta leirambase sisi thengnajaragadi akoi aingi oiba mateng lawjaraga court ki mateng lawjaraga akoi soidana ahakpa chairak pinaba honajagani haibadu ing sok lisingani taramapan ki October 18 da London ki press conference amada Manipur India dagi thokai tari aduga Manipur State Council semle haina lawthokluba salagi managing director oiraba Narangbam Samarjit Singh jai nifunipan apopa leiki draba and Jogindro Singh Tera Lukrambam lerak ngarang special judge NIA Manipur na medical ground mamang jai ge Marstara Tareta interim bail pikibadu court asina absolute bail pire haina open court amada lawthokre London gi press conference adu lorba matung Samarjit lisingani kunmathoi gi Mars kunmanga da New Delhi gi Indira Gandhi International Airport gi NIA gi team amana farabatungda Delhi court gi transit remand Lawtharaba matung mahak Imphal NIA na purakibani NIA gi remand aduga mari lenna special judge NIA Manipur na jai aduma ki April 12 da judicial remand piduna Samarjit jail da thamki loinana NIA na accused asida natana miyoi mari gi matakda mamang jai gi Mars ahumda charge sheet lankalakpadagi special judge asina case asigi special trial chatharaki special judge NIA Manipur gi court da case asi trial hokraba matung Samarjit na mahaki council ki khudangda bail application file Toraki
Tungda special just asina mamang jehi ki March tara Samarjit pu interim bail piduna jail dagi thatoki aduga amok Samarjit council na special just asida CRPC under section 437 clause 2 gi makada Samarjit ki interim bail adu absolute bail pibinaba prayer toraki bani hariba Samarjit ki absolute bail gi prayer asi special PPNIA na objection toraki adubu special just NIA Manipur na nakal animagi submission sing daraba matung amadi Samarjit ki mari lenaba medical report sing kupna yenglaba matung ngarang court asina Samarjit pu medical ground absolute bail pide haina open court amada lauthoki bani Maitai bu ST list da jalhalo habigi dabi tawdura STD shiam na changsalakpa khongjang hanba leitri ngasisu khongjang adugi makha satharakpa oina STD shiam gi luching makada singzamai ketel fambi ima sing di United Youth Organization singzamai wangma maira luf amadi singzamai songtham amadi chirom laikai gi maira paibi singna singzamai ketel da wakat khongjang sangsin khre hari khongjang adu changsilaba matung miyamna singzamai gi akoiba mafam singda rally chatpaga loinina kholau kya su lauki hari Receive any sort of response from the lottery, Yamna Nimbakani, Ado, Kongjansi, Manipur Gamena, was you about Tabakatan of Vitri Bob, Samson Jagani, Makatana, Aduna Mukana, Manipur Gamenda, request of jury, Ajuda, Tabakina, Yellow Mimikase, Mark Samdani, Makata is a yawn, Namakasu, as a yellow Mimoina. Constitution safeguard check the money I have a PPU I have open Samuka Manisingari. Haukiba kumza lisingani kunmathogi November thada Assam Rifles ki mathagda landaduna AR ki officer ama mahake loina bi pikli bi macha amadi AR personnel manga hatkiba amadi Marine asokapan nang hankibagi thaudokta chenaba MNPF ki self styled surgeon Major amang ngarang nungtel pung ahum makairom taba matamda Mari suba Assam Rifle amadi special commando unit khabai sogi apunba kangbuna fare hari pau asina hayengang pokpi tata magic parking da Mari suba Assam Rifle amadi special commando unit khabai sogi apunba kangbuna check tobagi thabak jathaba matamda tata magic amada tongduna lakpa mioi ama jingnabadagi fadana wang pau sathabada mioi edu fakat pangam kibani faraba mioi edu Imphal East District Chingmairong dagi Momo Jamir say kuntra taruk apupalay kidraba Bandang to Sikawi Mapu achamba wahang pahong sa taba matamda MNPF Sergeant Major ni Haibak Kangbangam Bagalonina Security Force ki matagda tungan mamafam singda ambush tawbada Jatabada Chene Haibasu Kangbangam ki Loyina Mahakum Zalisangani Tara Mangada Lalhobaluf Adugi Lake Kidraba Makan mi Kauba Mui Amagi Kutanga Yaubagalunina Myanmar Tunbul de Labor Luf Adugi Mobile Battalion 252 da Tha Hongi Oiba Basic Military Training Fongbagalunina Maki Army number 0151 Habasu Kangbangam Ki Hari Makatana Wahang Pong Satabada Kumzale Sangani Kungi Zulai Kunmapanda Chandal District Kongtaida Assam Rifles ki Matagda Ambush Sataba Amadi Lisangani Kunmatogi November Tara Homdoida Jorjanpur District Singat Subdivision Konba Second Village da Nifutaruk Suba Assam Rifles ki Matagda Landaduna ARG Commanding Officer Maki Loinabi macha yauna AR gi personal sing hatkiba du da mahak masamag yawi habesu khangbangam lei farabami adu lamfel de leiba NIA Imphal branch sa khosina khre hari Manipur lengana lokalakpa khongthangi sargama oina lamdam asigi tongan mamafam singda niyam kaina sajilaba yum kaising sidokpagi sargama oina han Jorjanpur District ki Manung Channa Leiba ke Songjang Village ki Mafam Singda Sajalaba Yum Kai Sing Amuk Hanna Sajalam Lehari Lenga ki Maikedi ki Police Samadi Marilene Ba Loishangi official Sing Yauna Yum Kaya Sido Krabasu Ngarang Amuk Hanna Maike Adogi Mio Sing na Yum Sing Nona Sajan Baga Lonina Lainaram Kibani Hari Pau Adu Hek Fongbaga Police ki Team na Amuk Hanna Mafam Adu da Jangsin Baga Lonina Nona Sajalamba Yum Sing Adu Sido Pagi Tabak Jathagre Hari
Council of Higher Secondary Education Manipur ko semna lauba jay asiki class 12 ki parikya ngasidagi hokre parikya asiki mangoinana Manipur gi Chief Minister and Biran Education Minister TS Basant Kumar yauna atai Minister MLA singi maikedi parikya thagadoriba mahiroi singda ya proposal su pinarakli ngasidagi hoduna pangtokliba class 12 ki parikya asida apunma mahiroi listing kuntra taruka chatre taratare na tongan ba center chama kunda parikya thari parikya asi mathang tagi April amada loisinggadabani ngasidagi hokiba examination asida Zarivam district ki oina punna mahiroi chamanga sumna nipana district asigi Zarivam Higher Secondary School amadi Borobegra Higher Secondary School ki examination center ani asida exam thari Zarivam Higher Secondary School ki oina mahiroi punna chamri sumna ahum gi manungda Johum marifudara tarukna exam thagi aduga Borobegra Higher Secondary School ki mahiroi punna chama sumna manga gi manungda chamana exam sarukya ki ngasigi oina center ani asida mahiroi tarani thoina exam thaki de hari examination center singda mahiroi singna exam thaba lakpada school gi authority amadi oza singna mahiroi singna mobile phone micronote back amadi aranba pambai season na ba pautak piba loinena body search tech tawduna mahiroi singbo examination room da thazan ki ngasi gi oina mahiroi singna exam thaba matamda thokaning da thodok thoktana ba Zarivam district police ke personal singna jackson ngak senduna leina ki Borobekra Higher Secondary School gi SO oina lakiba KH Indi Kumar Singh na hakibada school asida yamna fazana niyom chumna exam asi pangthokli haina so photokhi United People's Front UPF amasung Kuki National Organization KNO anigi marakta suspension of operations sugi matam Mars ama lisangani kunumdoi dagi hauduna mathang jehi February kunmapan forward thatarani thoi amaga amok sangdokre hari luf ani asigi marakta leinariba sugi matam asi laklaba February kunipan da loigada maramna luf ani sigi representative singi oiba meeting ama haukiba February 13 ta phomki meeting adu da luf ani asina yanakiba matung hana chetnariba ground sing ahomba leitana su asi janagani haiduna agreement ama sign taunakre agreement aduda UPF representative Kecho Somi amasung Jaswa thadona sign tauki aduga KNO gina Dr. Silent Hawkipna sign tauki Khongnang Thawa University asi Southeast Asia gi leibakta leriba University singa mari thamnaduna top pa thabak pinaba pandamda meeting thamduna lengkhat kibani haina University asigi vice chancellor Professor Enjoy Kumar na phongdokre wafum asinga si khrai konsam leka leriba Khongnang Thawa University asi lengkhat kiba jai ani surukpagi pangtopa foundation degi tharamda phongdokibani Professor Enjoy Kumar na hakibada academician kaya gatanaduna Khongnang Thawa University asi lengkhat kibani lenga ki mari leneba department amadi official Singda University asi mathau pangthok na bakan na taknaduna ayaba loki atuba matamda residential university oina sagan na ba mafam chaba ama yengli haina sumak na makata na phongdoki ngasi pangthok kiba thoram aduda Department of University and Higher Education gi additional director P Sakti Kumar Singh ISK RTD director Dr. A Guneshwar Sharma amadi Manipur University MIMS ki Professor CS Ibohol Meiji na chingbasu sarugyaki Environmental science. Environmental science is very, very important. Even it's more important than physics and chemistry. So, such things that we are planning to, then again, the mass medium is very important. Then again, for example, this management. Tongan ba lamda khundariba maitai furuki oina lai harauba asi yamna maru oina rakle lamdam asida sunnatana Assam Tripura Bangladesh amasung Myanmar na chingba mafam singda lai harau narakle aduba lai harauba gi matangda miyamga khangminnaba ama changi haina ukalna phongdorakle lai harauba haibase furup asigi yanglin saruni haina launaribani asiguba thoram asida amal naidana thodang loriba amaibi pena asai bana chingba kaya bolana uhannaba tawbigano amade lai harauba bu sinbi langbi riba singna solai harafam asi khunai gi hauna lonchat kaya ama hiram asidagi tamfam oiriba asida mayai kaba jinjak sasinduna kok sanafam matam lanfam ama oina oriba asidagi chumthok pinasi hari hauzik miyangi lai harauning bagi lakliba ihawasi ningchina mamai chum haujagadi onna tainaba
mayon amada chatkiduna akhoi tangnaba lai harauba asi mangkiba yai amadi lai haraubaga mari leinadaba thauram sing habadi cassette thaduna saba jagoi sadana ba khangalakle miyambu lamsing biba amaibi amasung pena asaibana chingba singbo tati ta oina tawdana amadi soiki lankiba yaro sumari leinaba loishangda wakat biu haina ukalgi maiketi ki fongdurakle DM University की मनूंग चना DM कॉलेज का साइंस के कैंपस की माहिरोई सिंगी गाड़ी अहम मांग की बगी मतंग दमदम जाना पुलिस टा FIR केस की CDO इम्फाल वेस्ट अमदी पुलिस सिंग नमदम जाना गाड़ी हुरान बदा जेनरम बसिंग फादुना पुथोक पिबगी दमक DM कॉलेज स्टूडेंट यूनियन की माइके दिगी थागत बा फोंदोरा की गाड़ी हुरान बदा जेनरम बा मकोय अहम अदुदी MD रियाजुद्दीन जई निफुमंगा अपोपा लैखिद्रबा इमाम अली क्यामगई ओइनाम लकोल MD इलाक खान जई कुन अपोपा MD रियाजुद्दीन अमदी MD मंजू खान जई तरा मपन अपोपा MD रियाजुद्दीन नि हारे अदुबु गाड़ी हुरान बसिंग दे फगत पंगमख्रे मांगी गाड़ी सिंग दे हौजिक फावा फंग बंगमदना लैरिंगै चरकता हुरान बसिंग बु जेल द थाजन की बसु यानिंग दे हाइना फोंदोराकली मांगी गाड़ी सिंग सु फगत बियु हाइना DM कॉलेज स्टूडेंट यूनियन की माइके दिगी हाइजरकली MZ नरेगा की फाइनेंशियल ईयर लिस्टिंग अनि कुनमाथोई कुनिथोई की मखादा पीगदबा पेंडिंग लेबा लिएबिलिटीज फंड अथुबदा थादोकपियो तरुक सुबह जनरल पंचायत इलेक्शन मतम जाना पांगथोकपियो अमदी पंचायत पावर सिनबियो हाइबा डिमांड सिंग तौरदुना मणिपुर स्टेट पंचायत परिषद की मीटिंग मखादा डिस्ट्रिक्ट पंचायत परिषद थौबाल नसिनरंगसी थौबाल डिस्ट्रिक्ट की खंगबोक्तगी DC थौबाल की गेट फावर रैली चटख्रे खलाव कयामरम सु लाफ्रे डिस्ट्रिक्ट पंचायत परिषद थौबाल की मखादा लेरिबा यामलबा प्रधान मेंबर्स सिंग अमदी तोंगान तोंगान ममियोय सिंग यावना ngasi ayu pung 13 tarakpada khangobok khulakpam lekai da leiba lala mandap da pullaba matung National Highway 102 da laktuna Thawal SP ki office mamang fauduna DC Thawal gi gate tamna laki panchayat parishad ki members ting aduna DC Thawal gi gate yorapada Thawal police station ki second OC Sudiner Luchingba police team amana thatuna thamke tungda DPPT gi miyoi tarukna saba team amaga DC Thawal ga unaduna memorandum pisinduna wari sanake ngasi gi rally aduda financial year listingani kunmatoi kurithoyi MZ Narega gi material component rupees 302 crores Manipur lengana putokadabani NEFMS National Electronic Fund Management System Manipur da chana halo panchayat election athubuda pangthoku panchayat sakti piu amade Jing amasung tamgi job card holders singi kusumal Manipur government na athubuda pithoku haina thaba placard sing so sisinaki rally aduga mari lenena DPPT gi mihut amasu oriba hanagi khangabok zila parishad member KS Ras Mohan na hakibada Minister of Panchayati Ras na hokiba jail singani kunithoi gi juntang kunhumdoi da lupa crore chatrat yankaitaruk thadora kraba matungda leng ana pithok tabadagi Irang haurak laba matungda ngasi fawa ahanbada crore chama ani subada crore chama yankai ahum subada ngarang nga anta crore chama amaga thadoraki hauzik thadoktana leiba asi lupa crore chamri subna tarukni haraduna matam chana sanfam sing thadok piraktrabadi PRI members sina wana suzakiba thabaki components sing fangdana ngasi fawa lairi masigumba kaya asi pithok pinaba Manipur lengakta kaya rakhanna haizarabasu ngasi fawa tabidana lairi Manipur lengak su PRI members singi pithokfam thokpa khotsumal sing asi atubada pithok piu ngasi fawa pangthoktana leidiba panchayat election pangthok piu amade PRI singi mapung oiba mamingtagi oina thambiriba power ase panchayat ta sinabiu lengana Manipur praja singi khusumal amade sinmi singa hakmat pibagi mauta sinmi singbo puning thogat piu hanaso KH Ras Mohan Manipur lenga ki puning chingsilakle DC Thawal Hantem Subas ka unaraba matung DPPT gi mihut Heramani na haikibada taliba demand singa sigi matang da DC na thazaba khara pibirakpa amade hiram asigi matang da PRI members sina khanglam daba kaya ma su haibiraktuna DC Hiram khara da yanaraba matung da ngasigi oinadi khongjang asi handok chare haraduna thazaba pibirakli ba sing asi athubada thabak oina pangthok pirak taba taragadi makhatana lem hauriba district sing da su aikoi gi demand fangdra phaba khongjang sangsilakani haike India government की Ministry of Rural Development पंचायती राज ना होगिबा जून की तांग कुनिन हुंदोई दा थादोर खराबा अखोई की wages अखोई की liability clear तौना बा थादोर खराबा 756 crore थादोर खरा मतुंग दा ngasi फावदा Manipur government ना थांखांग नायना अखोइना हाइजबा कया हाइजरगा
स्ट्राइक क्या तौर मतुंग दा अखोई हानबदा अखोई क्रोर चामा अनिसुबदा क्रोर चामा यांखै अहुम सुबदा ngarang han क्रोर चामा मा थादोक्तुना लाइग्रे हौजुजे अखोई पेंडिंग सी अखोई क्रोर चामी गा तरुक लेरी Hauzik Manipur lengana chathariba land eviction drive asida Indigenous Tribal Leaders Forum ITLF lamka Manipur na kanmam ongda condemn tori eviction drive asina maram oraga ke Songjang village ki praja sing mayam makai leitiba oina leire 1972 gi matungda travel tariba mafam sing se reserve forest oraga ni haina lauthoki bani joy listing kaya gi mamadi ki travel singna singda khunda aduna leraklabani singmi singulam dam asigi oina safeguard ni haina 1972 India ki president oramba VV Girina lauthoki amadi lamdam asigi ipa ipu singna siba kidana lamdam sida changlakkiba midom mirang ja singa lanthengna ki amadi lamdam asibu ngak senduna lakli ITLF representative singna appeal tawraduna Manipur government na makatana asigu maminungsi yaujaba thavak thoram singase tawbidana ba haizarakli Bangladesh Levakta Khundariba Manipuri Meitei Singa Manipurda Bangladesh Levakta Mahima Sing Tamliba Mairoi Singa Hena Naknaba Mari Ama Sakat Minaduna I Mari Gi Ichil Inau Singa Nungsinaba Puraknaba Thabak Lokata Haure Hari Manipurdagi Bangladesh Levaki Bokuraja Leba TFSS Medical College ABBS Aroiba Jayida Tamlibi Mairoi Taruk Bangladesh Ki Dhaka Dalariba Manipuri Meitei Singa Khundariba Mafam Singna Makoigi Punsi Mahing Amasong Makoigi Yumlei Kairena Sing Basu Yengbaka Lunina Wari Batai Stanaduna I Mari Gi Ichil Inau Gi Nungsi Mari Sagat Minakre Hari Manipur Lenga Ki Public Health Engineering Department Consumer Affairs Food and Public Distribution Ki Minister Oriba Lesang Tem Susindro Yauna Bangladesh Linkat Kiba Manipuri Youth Forum Nasu Meitei MIF Tariba Khun Kayada Makoibu Pubituna Manipuri Meitei Singi Punsi Mahin Kangminanaba Sin Langi Haina MYF Ki Maikidigi Su Fongdorakpa Leire Bangladesh ta Manipuri Meitei Singna Hanba Khunda Kibani Haina Longnariba Viscow Gi Ariba Club Ama Oriba Viscow Manipuri Club BMC Gi General Secretary Soraisam Utpol na Fongdorakpada Ngasi Bokura da Meitei Mahi Tamliba Ichen Singna Lakpada Makoibu Ekoina Opak Ngambasi Ekoigi Live Fabani Ngasi Makoi Tarungna Lakliba Gum Mamangaida Rangpur Medical College da ABBS Tamlambam Hairoi Mayambuso Taram Opagi Taram Kaya Pangthoki Bangladesh ki Mafam Kaya da ABBS Tamliba Makoiga Bangladesh ki Maitei Akoi Yamna Chena Mari Ama Laifam Thoi Haina Fongdoraki Grade Dhaka bola pakanda moina dum koi se kai yaurage khotlage na hanjan na de location tha na adubok de live location tharaga dum chatle ba khoi adumaya tawre aduga jada hoina ho ka moi gi yumda khoi sing pothare race lawre aduga mu chakcha to matung da aduga mu taxi da mu moi ka pulaga sileta na mu la e pung mari manga mai makai da la adumaya la e aduga baro dai pumba baro makai ama dai taram English House Academy Hyderabad ki CEO amadi founder oibatanatana Malengi miyamna motivational speaker amadi personality development trainer oina su sakangnariba Munawar Zamalakna Lilong Haribi Darul Ulam Markas ta pangtokpa nomagi oiba motivational talk ki thoramda chief guest oina saru yakre Jamia Islamia Isatul Ulam Maharashtra ki CEO Maulana Huzaifa Western B amadi India ki masak daba miya kaya saru yadana Thawal district Lilong da leiba Darul Ulum Managing Committee na Sanjuna Committee asigi dear Dari Jadid Complex ta pangto ki ba thoramadu da English House Academy Hyderabad ki CEO amadi founder Munawar Jamana hai Mairoi oringe matamasi yamna maru iba punsi ki tangkak amani hariba matamasi are matamang haloi da bani mobile phone sizinabagi amang ata yamna lei Niyom chumna sizinaragadi mobile habasi yamna faba device makal amani Adubo lana sizinaragadi punsigi oina yamna khudong chiningai oi hiram asida mama mapa amadi oza sina yamna care lobi ma thautai thabak khudimak taibang seba mapugi yathang induna pangthoklakadi soidra mai pakani adubo mapugi apambagi mayukta tauragadi hinglingai amadi siriba matungi punsida yamna khudong chiningai ni maram asina thabak khudimak taibang mapugi apamba maongda pangthoknaba honamina si haina so English House Academy Hyderabad ki CEO Munawar Jamana Fongdoke ये लोग झूठ बोलते हैं कि ये अल्लाह के वली है इन्हें गुस्सा नहीं आता है सरासर झूठा है अल्लाह के वलियों को सबसे ज्यादा गुस्सा आता है
लेकिन सबसे ज्यादा सब्र का मुजाहरा वही लोग करते हैं। District Legal Services Authority Chandel gi makada Integrated Delivery of Legal Services IDLSDISHA scheme gi sarkamo oina Manipur State Legal Services Authority MSLSA na sindana one day capacity building come interactive program on sensitization on telelaw legal services ngasi Chandel District CJM Court Complex ta pangthokre MSLSA ki project coordinator Dinesh Sarangthem amadi project consultant RK Sujata na thorom asiki expert oina sarya ki amadi thorom adugi welcome address amadi keynote speech pejuna telelaw legal services ki theoretical mechanism ki matangda phongdoki loidina project coordinator Dinesh Sarangthem na telelaw F ki matangda amadi matau karakna kanaba lawgani habana chingbagi matangda phongdoki thorom aduda members of one stop center Chandel members of Center for Women and Girls paralegal volunteers panel advocate amadi staff of District Legal Services Authority Chandel sarugyaki program adu lorba matungda thorom asibu sarugyariba singa interaction session chu pangthoki hari Wabagai Kera Gram Panchayat Level Multipurpose Cooperative Society Limited Wabagai Lamkai Bazar na Sinduna Second Credit Linkage Program Come Financial Awareness Scam and Formation of Joint Liability Group JLZ Self-Help Group under CSP Scheme Navart and Manipur State Cooperative Bank Limited ki thoram ama Wabagai Yangbi Community Hall nga si pangthokre thoram aduda Manipur State Cooperative Bank MSCB Limited ki Board of Management ki President Biranjit na athoiba mitung Wabagai Kera Gram Panchayat Level Multipurpose Cooperative Society Limited Wabagai Lamkai ki President ME Boholna thoram mapu MSCB Limited ki Board of Management ki Vice President Y Subhas Chandra Kairak Wabagai Jila Parisad Member M. Jayanto Kumar, DCO Kaksing K. Dilip Kumar, MSCV ki Deputy General Manager L. Achoba Amadi, MSCV Kaksing Branch ki Branch Manager CX Umakantana Khanaba mitung oina saruyaki. Thoramatuda MSCV Limited ki Deputy Manager H. Santi Kumar, CSP Cell Navart ki I Sanjeev Bihari na resource person singoina wangang ki thoram adugi sargama oina beneficiary taratarukta Kisan Credit Card su yantoki. Matang Chay Lisangani Kunmari the Pangtokadoriba, 5th plenary session, my Pagna Pangtoknabagi Damak, Zerivam the World Meitei Council Central Executive Committee CEC Secretary General Yambem Arunat Tungagre. Magna Pami Singa Unaba Amadahai, 5th plenary session as a Suklumi from the Matang Chay Zerivam District the Pangtoknaba Waref Naki Lakliba, Lakadoriba plenary session as a Tarang Tobagalurina Fund Mobilization Organizing Committee Semba Amadi Session asigi member Save Singh Mapangal Kalhan Balonina Session Pangtok na Bamafam Su Yengsin Krehaina Fungdoki Makata na Hai Kibada Maitei Kangbu Kange Maitei Singbu Kange Land Protection Tauge Harabadi Maitei na India ki constituency ki manungda Ladiba Sadul Draft Janban Natana di Atay Maram Laite Maram Asina Miyam na Session asi Pangtok Bada Miyam na financially morally amadi physically support Tawiyo Haina Wafum Kaya So Fungdoki कोई लाकदोरिबा प्लेनरी सेशन असगी दमकता प्रिपरेशन तौबो ओइना थौरांग तौबा ओइना लाक्सबनी थौरांग तौबसिदा अकोई रिसोर्स मोबिलाइजेशन फंड मोबिलाइजेशन अदुगा अकोई WMC की मेंबरसिंग स्ट्रेंथन तौबा अदुगा अकोई की वर्किंग कमिटी मपांगन खलनबा अदुगा लोइना लोइना 5th plenary session असगी Mapamsing Yentokpa Rang Pangtokre. Arunachal Pradesh ki police team amana Changlang district leba insurgent camp amal landaba matanda Lotsin lamba khulai singh fangre hari State Task Force STF ki Superintendent of Police Rohit Rasbir Singh nahai police na insurgent singh mayukta hanba oina chathaba choba operation ne Lungpang village ta Eastern Naga National Government ki Kader Singh lei haiba pau ama fangbadagi IGP Sungku apana camp asi lauthok naba thorang tawkhibagi matung Changlang Superintendent of Police Mihin Kambo amasung Singna STF ka loinina district police ki kangbuna implement tawki game asigi matang dangarang rescue ama pangtok labamatung thangnaba numik ke ayukta mafam aduda control offense ama chathaba matanda lanmi singda lotsilaba AK-47 rifle M16 rifle hand grenade magazine taruk lanmi ki khulai singa loinina document sing fangbangam ki hari
ngasi Assam ki Hozai district ki manung chana leiba Mitai Huya Lalong Sintam Sanglen UFO Hozai Vistupur branch ki Kunlak Suba Rising Day thoram ngasi General Headquarters Singnung Khong UFO ki Commander Laisham Khoibina Ivudo Pakhang Bayekpa Firalbu Nongdol Atia Khena Chinkatuna Paihanduna Pangthoki thoram aduda Universal Friendship Organization ki General Secretary Singh Battalion Commander Singh Instructor Singh Organization asiki Women Group amadi atai mafam kayadagi lakpa member kaya naso sarugya ki OBC Post Matric Scholarship Lisangani Kunmatoi Kunitogi Sanfam Ngasi Faba Mahiroi Singda Pitoktan Leiba Silabak Tibani Tasiki Tang Kuntaret Fabagi Manungda Scholarship Sanfam Pitok Jabadi Manipur University Student Union Musuna Akan Bakong Sangsilagani Hari Ngasi Dingi Officer Musuna Sinduna Pangtuki Bamifam Amada Musuki Vice President Oinam Prem Dasna Hai Ministry of Social Justice and Empowerment Government of India Tongan Tongan Ba category Mahiroi Singda Scholarship Piduna Laklabasu Manipur ki Oina OBC Post Matric Scholarship Lisangani Kunmatoi Kunitogi Sanfam Dinga Sifawa Pitoktan Lady Hoki Bechay Asi Loirakpadaki Hona Sanfam Asi Pitok Naba Mahiroi Singna Kongjang Sangsinduna Lakli Lisangani Kunitoi Kunumdogi OBC Post Matric Scholarship Form Online the registration Toba Loikri Adobo Mamang Segi Sanfam P Daba Asina Mahiroi Singda Waba Mayuk Nahale India ki Prime Minister Yana Manipur ki Chief Minister Amadi Education Minister Daso Memorandum Pisin Kiba Lairabani Adobungasi Foba Karinguba response Amata Pirak Tabasi Yaning Day Magnamaka Taraduna Hakibada Center Government Tongan Tongan Best State Mahiroi Singi Scholarship Sanfam Ayamba Pitok Kiba Laire Adobo Manipur ki Mahiroi Singbu Miraiba Manba Mong the scholarship Pitoktan Laiba Sinuai Day OBC Post Matric Scholarship Lisangani Kunmatoi Kunitogi Mahiroi Lising Kunmari Chamapan Hofunipan ki Lupa Crore Kuntra proposal Tagat Kraga Lupa Crore Amakak Center Government na Kaitorak Pahibasi Janaba Yari the Boafamni Masidi Mahiroi Singbu Tawoi the Bani Hana Lowi Haki HIV and AIDS Prevention and Control Act 2017 Haiba Hiram Dangasi Nomagi Eba Media Workshop Aba Kelen Toksom Trust Manipur Amadi None District Working Journalists Union NODWZ Yuga Kusam Naduna Pangtokre Manipur AIDS Control Society Max sponsor Oituna Pangtoki Bathoramasi None District Manung Janalaiba Longmai Part 4 Gi Peaceland Community Hall the Pangtoki Sri Fansobam Langamba Assistant Director IEC and Mainstreaming Max Sri Irangwam Arun Advisor Kelen Toksom Trust Amade Sri D. Pauloi Hung President None District Working Journalists Union na Thoram Adugi President Member Sing Oike None Amadi Tamengon District Paumi Kiana Sarugyaduna Pangtokiba Workshop Asida Akang Ahi Singna Basic of HIV and AIDS Prevention and Control Act 2017 Amasung Media Ethics on HIV and AIDS Reporting Hiramda Wangang Kihari Aroy Badamaroba Bao Amana Pizari. Manipur Appropriation Number 1 Bill Lisangani Kunundoi House Tangasi Kanaraba Matung Pastor Pray. Itocha International Drug Cartel Haina Kamna Bachoba Kutpu Amal Lady Haina Congress ke Vice President Haresor Goswami na Haikray. Nomaiching Reserve Forest da Ain Giwang Mada Sazinamba Hart Kun Mathoi Forest Sidok to Namai Tadokray. Special Just NIA Manipur na Narangbam Samarzita Medical Ground Absolute Bell Bikray. Mami TV ki Manipuri Prime Time News matang sa daloy sa riming tabiri ba singbu amuka hanajan mabam na kurum jari.